Leibak Sinba Tungba Pangtokpa Seva Saptaah Thorong Saruk Amoina, Akashvani Imphal E Pau Kangbuna, Unaduna Wariwatai Savage Thorum Parangama, Matanganau Nine and Sandokuna Lagli. Ngasi Equina Unaduna Wariwatai Sazagadoriba, topic Asigi Hiramna, soil to success, strengthening farms and farmers have a topic Sigi Matangani. Hiram Sigi Matanga, Wariwatai Sanana Bagidamak, Manipur Sarkargi, Department of Agriculture, Director Peter Salam, Akashvani Imphal Studio, the Links in Dunala Bire, Ahan Bamokta, Director Botaram Noxeri. Thokchom. Director, Ngasi Equigi, Maro in Naina, Dauriba, topic as soil to success, do strengthening farms and the farmers, some Harabada, low Singuba, Amazon, low me Singu, Henamapangal, Kankanba, Habit, and the topic Sigi Matanga, Sagi Oiba, Wahodo Kratambusa. All India Radio na Nation First 75 years ki Marilyn na Sinbiraiba ngasi farmers mayamda department ng kari-kari topiba kari-kari chawkhatnaba soil to success hariba topic si Sinbiraiba si agriculture department ki maikay digi matamyam chana na sinba program ni ene lokjay agriculture department na farmers ki yai phanabagi damakta matam matungina khoigi topom thokpa angamangay tawjari kariyumba awatpa lairagasu tungda hena kari-kari chawkhatpa purakpa yabage haina khoi khallaga anau-anaupa program mayamasu tawkhatnaba khoi khanajari aduga khoina tawjaruba program khudimakta field dasu farmer mayamnasu phajana khoida ayapa khoigi cooperation phajana pibirai aduna department gi maikei dagi su hena chawkhatpa puraknaba kanna hotnajari haina ai haraga thamjage yam nungaje director koina mathang laksaningbasi Lamdam Sigi, Manipur gi farmers sigi welfare gi damak department asina law singu biba asina pakhat piriba yam initiative oiba duga lokhat pi karba thabak khar gi matang da sandokna habiu agriculture department na khoigi matam matungina thamjaki boduni tungina khoigi tawhom thokpa farmer welfare damakta activity map pakhachai khwaidigi maru oiba hairagadi farmer ki law thabada inchang napi thabada changdaba yadraba khwaidigi maru oiba khoi input haibatare ahanbada urea gi darkar leire urea si Mamangi matamdadi ayambada khoigi district headquarter dagi la ga farmer singchina lognarami masida farmer singchida lam lap na laga lawbagi khudong chadabsu leiba bhara gi suyam tingba aduna se example oina hairabada kakching da leiba suknu da leiba farmer amana magi kota oiba harbek ohmari lognaba honabe damakta district agriculture officer thobal gi office lak aduna laaga su queue se ekta mafam amakhak tawbonina queue se yam sangthang alep dana farmer da masada matam su yam changi aduga bhara su yam tingi aduna hadaki chahi gi oina di khoina agriculture department na khoigi kharip season gi oina harasi at least location 160 location gumbada koina kem se tonga tonga tawre madugi har singdu pubagi khoigi additional cost kar bhara khara khoi tingjar su kasu kaide khoigi at least mafam du chatlaga hana yuksan bangam da area mayama haitare ko komgi village mayama so khoi hadak yuksalle aduna lap na chatlaga swaina kem tawraga khoi department na sinbasina tang farmer da chathok chachin gi matam su khara mongonda mang bhandaba aduga magi doorstep ta pirabani na magi sagi lobo chatpada bhara tu handaba haitare aduma khoi handak ki paikhet khare aduga masi Manipur government gi side tagi haijabani India government gi side tagi hairaga di har asi hochik makhoi gi international market ta asengba mamandi lising ani ga chani mupi bag amada masi India government na phajana 90% mo subsidy se piraga lupa chani ga humdrada khoi farmer di honba ngami khoi state ki sai mai ki de su India government na khona biri badu chapchana khoi chu hona jaraga haiba maman chimakta da asidagi hena takhatana khoi farmer da bijaki handaki oina tung tarapada su khoi bijagani na thamjake ani subata khoi har gi matungda maru oiba input se high yielding variety seed haiba tare seed china magi quality se pharagadi pothok se 20 to 30% modi hengat pangami haina adwaina haini khoi akhangba myamna aduna handaki oina pedi ne adudagi atop maru marang kharane ayamba pedi ngaktani pa humfu piwa high yielding variety seed se myam tu khoina 10% da haiba tare lupa taruk ta farmer da phajana khudong chana khoi ayhon bangamki ahum subada sit mayamasi khoigi hoji ki oina tawjari basidi khoina ICR dagi KVK dagi khoi dwain tor lauraga farmer mayam da yenjabani masi khoigi makha tarakpada tungda chahi ani hum matungdadi sit si khoina sit puthokpagi program ama khoi state ki maikei dagi pangthok si na khoi khanaba leire aduga mari lena na government na khoigi Manipur seed and organic
certification agency ena sit puthoi certification tawba yanaba agency ama semgatlo haina government dagi ayaba su pire masi sembagi process ta kana lejari yam thunamak semani masina khoigi tungda quality sit si topa sit corporation dagi ICR dagi KPK dagi lowi si mathakta state na so khoigi sit se puthokcharaga haitare khoigi farmer da marang kaina phanganaba idamakta masigi agency na achoba role or kani aduga makha tarapada hoji ki oina di handagi laiba rabi season si gi oina oil sit haitare master rep sit si marang kaina senpham chu khara chauna khoi chillaga thamjare masi yamna highly subsidized rate ta haibatare free da piba ngamagadi free da pijagani masida khoigi double cropping tawbi gadaba rabi season sida oil sit thaningba mayam sida khoi low khorpa haudri mamang da khoi thokjagi haibagi plan se kanna tawjari aduga makha tarakpada pedi khoigi phaugi chengi product se state sida loinamak khoi marang kaina puthokpa ngamdabanina khoigi double cropping haibatare pedi gi double cropping area se khara laiba pre kharif haibatare February swai degi di area se kadai de hengat pa yage haina khoi kanna hojik district mayam punchalaga mas research sama kan tawjari masigi hanaki tha doira pasibok tadi khoi district mayam dagi report se kana pikhalo haina adwain tawraga kana double cropping se kadai tawba yage haina thigalaga double cropping tawba yabe area sida harna chingba maru marang na chingba khoi angam ba mateng se tawraga phau se double cropping khara tawraga di chanaba chinjak ta mipan tangdaba haibado adu ki kitang yoraknabagi pandamni masida khoigi double cropping tawbasida irrigation gi diamna achauba magi darkar lei adubu tawtabo aina haijaning badi irrigation gi nakanda turian ju bhajana chelaga leiba log ising su leiba adumba area mayam dasu double cropping tawdana leiba mayam lei adugi mayam do hana haidi farmer mayam da sensitize tawraga khoina kitang motivate tawraga khoi angama mateng pangchilaga double cropping tawba yaba area se pari lising 13 ngamti leinen khale adu ising already leira bai tare asi mayam sidagi hana khara motivate tawraga si hana haurasi aduga irrigation gina tang akhoina irrigation department de kai degi tawraga kana adugi su kana honari aduna hoji ti hana tawba yaba area singse si hana tawsi ana adugi kana honaba leiri as yam ngai jai director department na longmi singi damakta paikhat piriba thabak singi maramda yamna marik chumna thambikre aduga mathangda mo khoina khangjaning base Manipur haukiba chahi khara sida paktakna ising isau thokpadagi mahi marong manghanba phawgumba loklakadaba matamgumbada ising isau na manghanba na chingbagi thawdo yam toina thoe haijabadare asigumba matamgi oiba natural calamity gumba asigumba na crop singda amanga ta thokhanba se sdagi kannana ba khoigi climate resilient oiba mahi marong gi variety gumba pothokpina ba department gi makai dagi karam initiative gumba de lobbi belege Ganga na thabiraiba wafamdo hauji ki khoigi Manipur da thengnariba khoi natural calamity flood ki problem yam siga hairaga di tang yam chaba wari ne na haijage masida khoina khangdoise phau thabagi khoigi matam cycle sidi chum hongdaba aduda matam climate ki khoigi climate change lakpadagi nong chubagi ising chau thokpagi matam sina hongak ba haibare se hauji flood ki problem yam thoe flood ki problem se hana sumaina khoina thengnariba khoigi flood se hojikti lawphamda yamna regular oina haitare yamna adum chahi khudingi thokta yade ki mongda sum thokchalakpa haitare hana sumaini tawramde hana di ayamba drought ki problem chilerame adu hojiksina mo flood ki problem sida yam marang kaina tawre aduna khoina hanse program khar da khoigi ICR ga phambo khopda so khoigi karamba climate resilient oiba haitare ne ko khoigi variety karamba tawba yai Tripura dana kai tawnari moi dana kari variety lay asidana kya variety lay ising se luppaga namit kya ma se sidawida hingaga leibang ngami kaina mai tawde khoi discussion se khatawe adada ICR gi khoi Manipur da su kopna tanna jaruba da haitare Indian Council of Agriculture Research khoi Manipur Center da su flood ka drought ka resilient oiba khoi gene se introduce tawraga haitare variety se kanna hojik moi introduce tawnawa sem sari haitare Tiumba ini akhoi crop anoba variety ma thokpase magi check tawba khotba yam changba haitare ma chai chai ho mai changale aduna hojik che 2/3 kumbadi loire na ngon takpi ko aduna masi chahi amani dadi flood resistant oiba haitare ne variety se Manipur ki le house ga chana ba haitare flood resistant oiba variety si de soina thotla ne na I satau jai aduga hoina khangdoribadi ngasagi flood resistant oire hairagasu numit kya isingna luppaga hingbangamge khoigi Manipur na ising chawla agadi kyam kuina ising je thumaga leigali hariba variety sina numit kya ising thumaga su ma hingbangamgani haibagi suma mayam che khoi khara study to batare ko khoigi tawre hairagasu aduga ICR da su aina request tawjai amana khoigi pre kharif haibatare February swaida angan phau thanabase February gi lor ko swai thai February lor ko swai thabasina
मागी खाव हौरपसे जुन स्वाइदा हेक्ता खावे जुन स्वाइदा खावसिदा हानादि दुम मसी चनब यारमे हौजिक्ति जुन सिदा नोंगसे कम कान चुदोइनो सि खनबदा खोगी डिपार्टमेंट गी मथा साबा थबा म ओइरे जुन सिदा नोंगसे कन्ना चुरागा खावरमदाइ से दोइ मांगद्रा हाइबगी अकीबसे दुम लेरे अतुना अइना आईसीआर सु कन्ना रिक्वेस्ट तौजरी मसी खितंग अखोइगे कोल रेजिस्टेंट हाइबा तारे अयिंग बसी खितंग रेजिस्ट तौबा याबा भेराइटी म सेमिरागा थाबा हौबसे जनवरी लोरप स्वाइदगी खितंग थारगदी नुमित कुन नम कई म मथक चेंखलगा थाबा ngमगदी मे दा खोइना खावबा ngमगदी खोइगे जुन ददि याम नोंग चुबगी प्रॉब्लम से खथोइ अदुना मे दा बुक्ति खोइ खितंग होजिकसे सिंग चाउ थुंबगी वारी से मे दा बुक्ति तादरी अदुना मे द्वाइसिदा खावबा ngमगदी खोइगे फार्मर म्यामदा सिगी सिंग ना चावरगा मांगहलिसे खरा हंथागद्रा हाइना अदुमाइना आईसीआर गसु कन्ना तानरगा कोल रेजिस्टेंट खरसु इंट्रोड्यूस तौबियो ना इ कन्ना रिक्वेस्ट तौजरी यम नुंगाइजे कोइ आईसीआर गा अमदि डिपार्टमेंट गा पुल्लगा सुमाइना क्लाइमेट रेजिलिएंट ओइबा क्रॉप न चिंगबगी वेराइटी सिंग पुथोकपिनबा थबक पैखत पिरिबा से माइ पाकपो ओइबिरगा लौमिसिंग gi दमकता हेना खुदोंग चाबा पुरपो ओइसनो अदुगा मथंगदा अमु लाक्सनिंगबसना डायरेक्टर हंदक भारत सरकार गिसु यामना मांगजिन थाना चंगसलिबा खोंथांग अमु ओइना कोइ लौ सिंगुबा मतमसिदा केमिकल फर्टिलाइजर सिजनबगी महुत्ता नेचुरल गी ओइबा लौ मखल नत्रगना ऑर्गेनिक फार्मिंग गुंबा असिगुंबा लौ मखल सिदा हेना माइ ओनसिनबगी मतंग द खोइना थेंगनाजै अबदे खोइ लेबाक लेहाउ संसे तुंग कोइना तुंगी मेचारोल सोरोल gi दमक कंदुना थमहौना बगी दमकता अदुना असिगुंबा मखल गी नेचुरल फार्मिंग नत्रगा ऑर्गेनिक फार्मिंग गुंबा सिदा सपोर्ट तवरगदी स्टेट सिगे सेनमिट लोनदा नत्रगा येल वेराइटी गुंबा सिदा हेना मगुल लेबा पुथोकपा ngambi gadra sigi matang da sukra thambiu नेचुरल फार्मिंग से अखोइगी मतमना पोरकपा हाइबतारे अखोइगी लेबाक लेहाउ मांगथरकपा दुगा सिगुंबा इशू म्याम थोलकपा अखोइगी एसिडिक ओसिलकपा सि म्यामसिना नेचुरल फार्मिंग प्रैक्टिस सि मसी खरा तौदबा यादरे तंगाइ फदरे हेना गवर्नमेंट ऑफ इंडिया ना मसीगी इनिशिएटिव लौरपदगी अखोइ स्टेट सु नेचुरल फार्मिंग सिदी अखोइ स्टेट का याम चानाबा ऑर्गेनिक फार्मिंग सिदी याम चानाबा दुगुंबा प्रैक्टिस ओयना अखोइसु चप चाना सरुक याजगे ना अखोइ इंडिया गवर्नमेंट दा हाइजरगा अखोइसु पार्टिसिपेट तौई मसीदा हंदकी चहीगी ओइनादी नेट एग्रीकल्चर एरिया से 2,20,000 हेक्टेयर्स मुक लई सिदैसिदा 2,2,500 मुक हेक्टेयर्स मुक थाबगी हंदकी होई पांदम थमली अयाम्बा 60% मुक्ति चंगचले अदुगा नेचुरल फार्मिंग से ना याम फवा दुबु तंग नुंसाथीबदी फार्मर मयामगी साइटगी कन्ना मोइदा ताक्पि तंबीदना मसी मोटिवेट तौदन तहली तौदबु अखोइगी ऑर्गेनिक फार्मिंग की चैलेंज हायरगदी मागी यील्ड से खितंग हंथरकद्रा हैना दुबगी चिंगनबा लई अदुबु फार्मर्स मयाम पोथोक्से खितंग हंथरकद्रा हाइबगी को तौदबु नेचुरल फार्मिंग से इंडिया दा हानबा चही हंदा होई हौबनिना साइंटिस्ट म्यामना हाइबदा मसीगी चपचाबा डेटा से लैती है मासे हंथरकद्रा हेंगलकद्रा हाइबगी डेटा से अदुबु होई हंदकति थाबा हौरमनिना चपचाना खंगनी क्याम हंथै हंदगे दे अखोइदगी सु इन्फॉर्मेशन से पीरगा गवर्नमेंट ऑफ इंडिया दा सु मोइगे रिकॉर्ड्स ओइ हौरनी अदुगा खरा हंथरअगसु अइना फार्मर म्यामदा हाइजनिंगबदी मदुना निखनदबा मरमदी हानदगी केमिकल तौरमगा ऑर्गेनिक नत्र नेचुरल ओनसलकपसे हे अहोंगमम लाकपसे पोथोक्से खदुम हंथगले अदुबु मतुंगिना चाही मथंग चाहीदा नत्र अदुगी मथुंग चाहीदादी मासे एडाप्टेशन से तौरगा यील से मतुंगिना सम पिकअप तौरकनी ना अदुमाइना साइंटिस्ट म्यामना अखोइगी ताकपीको अदुना हामबदा खितंग हंथरे हारगासु फार्मर म्यामदा खितंग निंगहनदना बाई छाइदगी थमजनिंगे अदुगा अखोइ डिपार्टमेंट गी माइकैदगी नेचुरल फार्मिंग दगी कैदि पुथोरपसिंगसिना अखोइना खोंगलगा फसना टेस्ट तौरा मतुंगदा मासे केमिकल कैगी खेम याउद्रे ना अखोइ टेस्ट तौरा मतुंगसिदा डिपार्टमेंट ऑफ एग्रीकल्चर एंड हॉर्टिकल्चर ममांगदा लेरिबा ऑर्गेनिक आउटलेट ममांगसिदा खरा मदी अखोइगी खितंग हाई प्राइस ता हाइतारे को इमागी पोथोक हंथबदो अखोइना ममन खितंग हेंगलगा फार्मर दो खितंग कंपेंसेट तौबा यागद्रा हाइना अदुमाइन कन्न होनजरी यम नुंगाइजे डायरेक्टर अदुगा मथंगदा मो खोइना खंगजनिंगबसे खोइना लौमी सिंगी मागी सेंथोक्से हाइदि मागी लौफम सिदि लेंदबा ओइदोइनि पाक चावबसे अदुबु लौफम सिदा मोइना तोंगान तोंगान मखलगी प्रैक्टिस तौरगदी लौमी सिंगी सेंथोक्से हेंगत हन्नबा मोंगी लौ पथा हाइबदि खोइ मिक्स फार्मिंग गुंबा हाइदि हेक फौ थाबा मतमदा ngaga पुना योमिनबा लौ सिंगबगी पथाव गुंबा सिदि असिगुंबा सिदि हेना तौरगदी लौमी सिंगी सेनमिट लोन हेना फगतकनी हाइना खनब्रा सिगी मतंगदसु थंबियु डायरेक्टर अखोइगी इंटीग्रेटेड फार्मिंग हैना हाइको अखोइगी मिक्स फार्मिंग इंटीग्रेटेड फार्मिंग हैना तौबसे मसी अयाम्बा अखोइगी इसिंग खरा वाटपा मफमदा तौनै अदुगा लौफम लोइनमक्ता मसीगी इंटीग्रेटेड फार्मिंग सिदि अखोइना अप्लाई तौबा यारोय मरमदि परी म लै मतमसिदा इंटीग्रेटेड फार्मिंग सिदा तौदुइसे सन खरा लोइगनी पुखरी म तौगनी अदे माइ लौ खरा लैगनी इंसान अपि खरा थागनी असमाइन लोइ तौरागदि अखोइगी लौफम सिदि लोइनमक्ति असमाइना ओजनबदि यारोय मरमदि लौफम म्यामदो अतै लौ खतंग नतना
ꯑꯇꯣꯞꯄ ꯄꯨꯈ꯭ꯔꯤꯅꯆꯤꯡꯕ ꯁꯟ ꯂꯣꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯀꯟꯁꯤꯟꯈꯤ ꯇꯥꯔꯒꯗꯤ ꯂꯧꯐꯝꯗꯣ ꯍꯦꯟꯅ ꯍꯟꯊꯔꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯒꯅꯦꯕꯀꯣ ꯑꯗꯨꯅ integrated farming-sina loinamakta apply tawba yadragasu mana ayaba mafamdudadi no doubt magi kainosi dum khoyi farmer dadi senthokse dum hena phajana phangi hairiba apply tawba yaba ising khara waba area dadi si oina tawbiu haina thamjage aduga yari makhaidi atop atop lawfamgi oinadi yaragadi isingi khitang khudong chanaba mahom sillaga haitare ne ko isingi leitragadi leitre araiba mafamdadi yaragadi khoyi yaragasu thadaba mayam layeba ko aduna ni hajari se yaragadi hanba crop sida hanba angan phau na thabiraba angan phau si loi khra matung sida second suba sida high value crop haitare ne ko ma cha khau thage su yare nataga atopa any crop haitare high value aba crop soyabin thagera ama thagera haitare ko hani senthok hena leiba aduna adungba practice tawragadi akhoigi pot thabagi magi area su handaroi aduga farmer dudasu magi senthoksi hena phagani ena ikhanjai yam nungaize director duga koina aroibada director dagi manipur gi leiriba duga lomi praja sing sida department gi maikai dagi kari karamba phamtham bining bage khoigi farmer mayam da ina hajening base department ne hek piba soil health card ana hek lai soil health card sida koina tawri se mamang chahida 1,300 muk test tawe aduga any apama farmers na laga ma soil health card tawjage haragadi akoina free da tawbidoni ko adu department na mana soil health card se PBU haragadi department na free da pidoni check tawdoine soil health card sina khwaidagi maroiba soigi leibak sina isaje haksang ne lawraga ko soil health card sina magi haksang jigi laina kari leiri mongonda vitamin kayam yauri protein kayam yauri e kayam yauri habasi soil health card se oi thoktoine health checkup tawga chamane soil health card se ado soil health card sida tholakpai matungina nitrogen khara wale potassium khara wale adu khara wale hairakpadu khak chaibi khoi ya amba khoi masi manipur khatang inate india punamak ta haitare soil health card sidi pairaga soil health card sida pire advice sidi follow tawda haitare adu da doctor na khoi gi prescription piraga hidak si chaw haraga doctor di unaruba aduga man thar ko hidak tu ni chapchana chada haitare adu aina soil health card se farmer khudimak na masi soil health card se lobiu aduga soil health card ta prescribe tawriba mangonda watli haribado adu khaktang tawragadi lo urea na chingba kaina chingba adu tawragadi mangonda senchu changba hantarakani soil dusu makata na sokpadagi khoina ngakthokpa ngawani ne thamjage yam nungaijai manipur sarkar gi department of agriculture gi director na silaba matam kya kaithokpiduna akashvani imphal gi studio da lingbirakuna sarkar na longmi singi damakta paikhatliba thabak thoram singi matangda wafam khara habibagi dam akashvani imphal gi maikai dagi director bu amukana thagat pa phungdok sari